Guwahati da KZC amadi Kuki MLA sing meeting ama pangthokhraba matung ngarang amadi ngasi pause singda Kuki MLA sing Manipur gi popular government sembada saru yargani haina phonarakiba sing adu aranba samjan sajanba paune haina United People's Front UPF amasung Kuki National Organization KNO na phongdorakhre loina na Union Territory natraga separate administration gi demand makha sathakigani haide loina na clarification thamlakhe hwkhre MLA 51 side to AC Chilunthang MLA 60 singat AC Manipur da popular government sembada Kuki zone support tawgani haikiba leite hairi loina na Shanghai Express na su sengdok pinaba hairakle Lupa crore kaya ki drug puthoknaba honaba maipahan khidrai security force ki apunba operation amada Kangpopi district ki manungda laiba singsang parengda lam ekar kunga manga da tharamba popi pambi sing yanthatuna manghan khibaga loinana lupa crore kaya ki drug puthoknaba honaramba thorang maipahan khidrai defense ki wangang loina hai lona yadaba mo ongda popi thare habagi akangnaba paw ama phangmadagi Assam Rifles na CRPF amasung Manipur Police ki apunba kangbo amana Kangpopi district ki loibol khulenda thangja numit ki ayukta gi numidang waram athengba phawba punna operation sathakiba operation adu da park sana popi thaba mafam sing thidokpaga loinana lam macha singda tharamba mafam sing su thidoki security gi apunba operation adu da team aduna ekar kunga manga da lone yadaba mo ongda tharamba popi pambi sing yan thatuna manghanbaga loinana saurakna kilogram samaga humdra rongi kani gi puthok na bathorang mai pakhan khidrei wangaloi aduna hai angamba singmaida moong chadraba aing asa gi phibambu singnaduna operation adu chathaki loinana lone yadaba moongda mayai kaba polam sing puthok na bohonaram bathorang mai pakhan khidabaga loinana lamdam masida lalhauba hengat hananaba amasung lebak ki mayokta chathaba thorang sing mai pakhandana bohona khibani hairi operation adu da mai pakhiba aduna Assam Rifles na awang nopok state singda mayai kaba drug sing leitaba lamdam ama oihanaba honari haiba takle loinana tungkoina ing tapa nena taba amasung sen thungge phibam da saukhalaba lamdam ama oihanaba sangselakle hana thamlakle ngarang bahan tahan kibaduna haukiba sayol ani asida Kangpopi district manuga chap manaba moongda popi manghan tahan kiba thaudoki ahumlak suba operation ne hairi Manipur government gi hidak managi polam sing thingbagi khongthang order thokpada ngaide thingbadi ngamdre hana thamlakre Maikhu thoktaba makhal gi hidak mana smokeless tobacco gi polam sing khaini zarda pan masala yauna tongan ba hidak mana ge polam sing lamdam masida yon ba thengna ba government gi khongthang maming tagi oide order thokpada ngaire thingbadi ngamdre kumja 2018 dagi hauna maikhu thoktaba hidak mana ge polam sing thingbagi order leptana thoklabasu ngasi phawba polam sing adu miyan mamang da phongna yonari thingba ngamdada leide government na athingba thamkarba polam sing ngasi su miyam tinba mafam sing da adumak phongna yole Manipur government thokiba order sing miyam na sadabagi mami tarakle kariguma matamda asuguma polam sing asi thingbagi order thokpa matamda miyamna haina khiba asi government na thingliba asi asuguma polam sing asi laloliba miyoi singna athingba asigi mingda polam sing asi mamal hena yonduna sel tanba nuaina bani habisine Health Department officer oina thabak tawramlaba hojikna thabak tagi potharaba masak maming takthokning daba miyoi amana phongdorakpada Manipur da karigumba chana thanuba polam sing asigi maraktagi sabada haksang solinga oiba polam sing yawba natraga makhal makha kya gi laina tinna kya thohanba yaba masak sing yawbagi singnaba leibadagi athengba thambagi order tholakpada miyamna toina hainabasi order thukjabagi wani madu yengsilaba officer sing amasung lalolibu sing nungaina bani hekta ma haibasine government thoklaba order adu thukjabagi wani makha tana karisu thabak lokhalakadaba leite mamengtagi thopa order ni order thoklamlaba matung tumina Khigani haibagi wakalda order du miyamna thausadabagi mamitai masina takpadi government na masagi tokpham thokpa mathau adu puning sangna tawdabana miyamna thausanaraktабani government na thokiba order adugi marumda lalol etik tawbasingna khudong saba lauraga athengba thamleba polam sing adu miyamda mamal hena yolaga henba sendong tanba yawdabasinate Manipur government na state asida maikhu thoktaba hidak managi polam sing khudamoina gutkha pan masala khaini amasung atai tobacco natraga nicotine yawba hidak managi polam sing asi ihan hanba oina kumja 2018 dagi state asida thingba haukibani haina phongdorakle
Bosemna order talk tabana ladik number haudri haina thamlakre lakadoriba session 2026 ki nauna class 1 dagi 10 phawba ki textbook sing ase November thakai chalaba phawba Board of Secondary Education Manipur na order talk tabana number haudri hiramasi ki matang da mari lainaba Higher Authority amadi Board of Secondary Education Manipur gi makok thongba singna phangdriba se sing ase nomanini gi manungda phanghanduna mahiro singda khudong sadaba thengnagadaba dagi convenasi haina All Manipur Press Association Ampana appeal taurakle All Manipur Press Association Ampagi Yangkhaimadi Suba Foundation Day ga mari lenana garang Major Khulda leba Manipur Press Club ta pangthokiba Foundation Day gi thoram aduda All Manipur Press Association ki President YK Dhire na phongdokhibane Samjin sajinba pau AI sizinaduna thengnaba tai haina utamna phongdokhre Tingkhangdi tingkhangna hanbagum asabade asabana lokpagum AI sizinaraga semba fake news misinformation kaya press media singla AI gi tool sizinaraga thengnaba mathau tai haina Manipur renga ki Information and Public Relations ki Director NJ Utamna phongdokhre Manipur renga ki Directorate of Information and Public Relations ta sinduna ngarang Imphal gi nitapa chuthekta leiba DIPR gi auditorium da pangthokiba National Press Day 2025 ki thoramda sarugya kheba Director NJ Utamna Hai fake news generate taunaba honabada AI asi yamna ningthina sizinare haibasi miyamna khangnarabane tingkhangna hangadabane asabadi asabana lokadabane haiba adumna AI asi AI tool sizinaraga verify tauraga thengnaba mathau tai press media na matau karamne AI bu afaba lambida sizinaraga fake news misinformation kaya asi thengnagadagi haibagi workshop ama pangthoknaba honaba matam oire haike matam amada mobile handset ta yamna maming salamba Nokia na smartphone lomda onthok hobada tab hoba smartphone da on ba darkar laite hana khanduna matam chana on hodraga ona thangda smartphone olaklaga thengman bada market ta Nokia gi mafam laikhidaba adu thoktana ba press gi isinaw singla honglakdiba AI da piriba zaitheng asi AI sizinaraga thengnasi masigi matang da workshop pangthoktuna research dominasi haiba wafam su mahana phongdokhi mahana high information asi khulai oina sizinarkani habisi hana khalamdaba adu haujuk khulai oina sizinaraklai information oigara misinformation oigara langi khulai oina sizinaba yarakle information asi khwaidigi phaba sakti leraba langi khulai ama oina sizinaba yarakle irang ama thoklingai da aranba paw ama sandoktuna miyambu homduna puraga miyambu ngauksat na halaga thohaningda ba thodok kya thohanba ngamlibani haiba wafam thamladuna miyambu hena sauhanduna thokliba apikpa irang adu khudakta yamna sauthohanba irang ama thohanba yarakle haba wafam su mahana phongdokhe Russia ga landpassing onana batauri haina Zelensky na phongdorakhre Ukrainian prisoner lising amaga sani purakna ba Ukraine Russia ga prisoner onana bagi thabak amu hauna ba thabak tauri haina President Volodymyr Zelensky na nomajing numita phongdokhre thangju numita mahaki security ship na negotiation sing progress lai haina lauthoki prisoner of war onagani haina ekhoina thajai masi soidana thokna ba mifam sing negotiation sing amasung phone da wari sanabagi thabak sing haujik sathari haina Zelensky na ex-AK Ukraine ki National Security and Defense Council ki Secretary Rustam Umerov na thangzinamita mahana Turkey amasung United Arab Emirates ki mateng na landpassing onaba amu hauba ki matangda khanaki haina phongdokhre Argentina ki industrial area da sauna Pokhaibada mioi kun sokhre haukiba irai numit ki athengbada Argentina ki konong Buenos Aires manakta leiba industrial complex amada safukana Pokhaibadagi asobu mahau lampok thokibaga loinana mioi kun aso open nangkhre Pokhaibaduna maram oiduna leba adugi flight kya maram thengtha hankibaga loinana kaya amana lambi thaidoktuna paina ki hari Izaiza gi Mayor Gaston Granados na phongdokiba warol amabu AFP na quat tauraduna tongan ba factory singda supokhaiduna maihau langpok thoke maihau langpok sing adu laksinaba kyara hana honaki aduma ko haujuk phawba mai pakpagi mamidi ukide hairi